Arambai Tengkolgi PRO Robin Mangang Khwairapkamna Leibak miyamda maruoina dukan phambiribasingda appeal tawrakli. Showroom dukan amadi atai business tawbiribasingna pochai leibada offer tawbirido yam phai tawbatabu Diwaligi yenglaga haibiganu Ningol Chakoubagi yenglaga miyamda offer pijari haibiyu. Isa-isana khara semdoknasi Diwali aikhoige natte migi maning maya chublaga hingbagi wakhal thadokpiyu isagi Ningol Chakoubabu henna magul lehenbiyu haina su makha tarakli. Makha tarakpa update ta Arambai Tengkol Cobra Unit 58 ki leptana satharakliba maitai singbu punsinbagi khongthang asigi saruk ama oiriba nongma panbagi mifam adu Handak November gi tang ani thangja numita thokle lakliba hiyangai gi nong mapanba haibadi tarik ani tha 13 lising ani kun mari asidi inat ki fijet chakcha hairiba hiram asisu khana naina bada yaubiu inat ki fijet chakcha gi manung channa nupa na karam haina khudai phajom setkani karam kanda kunja yetpa thadaba laison tinson matamda kari setpa fiseng laiseng Samang Phimang asina singbagi hiramdasu khanabiyu. Nupi oibising gisu inat ki oiba thaudok wathok thokpada kari setkani kari setloi tahoiba tahoidaba Phimang Jamang Fiseng Laiseng mau amadi laisabigi fijet chakcha khetnarakpa asina singbak phajana ahal lamana takpiyu. Aikhoi maitai gi phajakraba inat ki phije sakcha hariba wangolon asiga mari leinabasing laikai adugi khang hairaba ahal laman singnat macha khaina takpiu adi laikai gi nong mapan bagi thauda senbiriba singna naha oiba oibi singbu henna thoram asida yaunaba su sinbiu political gi oiba vote ki manba wangang wata di nong mapan bagi famda pusinbidana bahajari.